Ngasidi yen hauna thongbagi Meitei style da yen hauna thongbagi mawng amtang yengminasi. Mayam khangda thau hapire haraga telau chanam maru marang jira sing nachingba machan nachingba hapiro fajana ngauthokpiro. Fajana thauda hairiba maru marang singse munnaba ngaktang kuina fajana ngauthokpiro. Adugi manungduda sida leijare koina ngasi thongadaba saase sida ka'aga hapkadaba machansing alu morok thum jira loinamak sem chana ready ta leijare. Yam yengminasi yamna haubu khuthongni tawdurise pujari si yamna expert oiba pujari ni yengminasi. Telau chanam fajana mulla matungda adada saada thadabiro adada ngasi saase chauchaba maphai makhonggumba fajana hana ngaudoini. Fajana munna ngaura matungda ekoina mahi amu hapdoini yengminasi. Hana khoi achauba part chingse maphai gumba makhonggumba hana sida thau tumro mullaba sida thadajare. Then adudagi khabai ma pairaga fajana het otpiro otlaga ngaktang hairiba saase parts achauba parts chingse ngaktang ngaubire haraga ngaubiro matungda atopa parts chingse hapningbiso hapsi maramdi kitang chawba parts chingse kitang hana munnabagi maramna sida mo khone tongan ba parts atopa sing hapsilae hojik. Asida kaleja ama yawsi mayam ubiramgani horen akhoi si fajana met torini kaleja met su ujarake. Makatan yengminasi sumaina tawre haraga saase hapla matungda fajana ngauthokpiro khabai amana fajana maning mamang manthoga mutang otpiro amni ot e matungda karigumba patra gumbana upsala thambigadabani. Matungda koina hapkataba machansing se lere phadikom morok masala leire akhoigi morok machu leire chumnagi akhoi machu leire tongan ba alu hapkataba singsida machan khara sum leijare se uchari sini. Morok thum sidi akhoigi changi matungina sum yengaga hapiro. Makata na yengminasi sahi saadura kitang mula matungda ikoina morok gumba hapchinbi yare. Morok ti akoina u morok kharaga koi morok asangbi kharaga hape morok kangbi khara hape sinchalaga adudagi machan khara matagi chaisalle sai tholeiba mahi se sagi masagi mahi ni asi kangji phawba ikoina su ngaugadabni aduda magi mahau tongana tholakani. Jira gumba khara chaisalle kadabra masala gumba machan gumba khara chaisalle then akoigi morok hapkadaba changda sum hapchanbiro. Adugi matungda adongi changi matungina sadugi changi matungina thum khara yengaga hapchanbiro. Saada kitang thumse changnaba magi mahi kitang kangtarakpada thumga morok ko hapchanbiu kaisu kaiba leite. Saada thumro hena changnabagi damaktani asida sawreiba mahi se fajana kangthadriba fajana ngaubiro khabai amana fajana otkhaibiro thumro loina hapkhare hojik. Ngaktang ul amatungda maase ngaktang karigba patra amana hinjalaga hana fajana thambiro. Asi matungda ngahakta leraga koina morok machu su hapchanjare machu fajanabagi damakta morok machu khara sida khikjanjare sina mahau tanatana machu su yam fajaba ama oigani. Ina akoi ahingba telau gumba khara mathapigi ngauba haurigai da su khara haprabani aduga hojik sigi chang sida muka telau khara mathapgi chaisanbiro hena mahau marek mahau thokpa aduga oibani. hariba morok machu ma chaira matungda ikon ngaktang khabe ma taro batbiro te masha thokcheri ba mahi ma se masi kangri phawba
ꯃꯩ ꯐꯖꯅ ꯊꯥꯒꯠꯄꯤꯔꯒ ꯐꯖꯅ ꯉꯧꯕꯤꯔꯣ꯫ ꯁꯤꯗ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯃꯍꯤ ꯑꯁꯤ ꯀꯪꯊꯔꯛꯄ ꯍꯧꯔꯦ꯫ ꯗꯦꯟ ꯑꯥꯂꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯍꯥꯞꯅꯤꯡꯕꯁꯤꯡꯁꯦ ꯍꯥꯞꯆꯤꯟꯕꯤꯕ ꯌꯥꯔꯦ꯫ ꯑꯥꯂꯨ ꯈꯔꯁꯨ ꯃꯐꯣꯟ ꯇꯥꯅꯕ ꯍꯥꯞꯆꯤꯟꯕꯤꯕ ꯌꯥꯔꯅꯤ꯫ ꯁꯥꯗ ꯍꯥꯞꯈꯤꯕ ꯑꯥꯂꯨꯗꯣ ꯈꯤꯇꯪ ꯊꯦꯡꯅ ꯍꯥꯞꯄꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯥꯂꯨꯗꯨꯒ ꯁꯥꯗꯨꯒ ꯈꯤꯇꯪ ꯀꯨꯏꯅ ꯑꯥꯂꯨꯗꯣ ꯃꯨꯟꯗ꯭ꯔꯤ ꯐꯥꯎꯕ ꯐꯖꯅ ꯃꯨꯟꯗ꯭ꯔꯤ ꯐꯥꯎꯕ ꯉꯧꯕꯤꯔꯣ꯫ ꯍꯥꯏꯔꯤꯕ ꯁꯥꯗꯨꯒ ꯑꯥꯂꯨꯗꯨꯒ ꯉꯧꯕꯤꯔꯤꯕꯁꯦ ꯃꯁꯥꯒꯤ ꯃꯍꯤ ꯌꯥꯎꯔꯤꯉꯩꯗ ꯁꯨꯝ ꯉꯧꯕꯤꯌꯨ꯫ ꯑꯇꯣꯞꯄ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯍꯥꯞꯄꯤꯔꯨꯈꯤꯅꯨ꯫ ꯃꯍꯤꯗꯣ ꯐꯖꯅ ꯀꯪꯊꯗ꯭ꯔꯤ ꯐꯥꯎ ꯁꯥꯗꯣ ꯃꯨꯟꯅꯕ ꯐꯖꯅ ꯉꯧꯕꯤꯔꯣ꯫ ꯑꯁꯤꯗ ꯁꯨꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯩꯖꯥꯡ ꯃꯅꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯥ ꯁꯟ ꯊꯣꯡꯕ ꯃꯇꯝꯗ ꯍꯩꯖꯥꯡ ꯃꯅꯥꯁꯦ ꯑꯃꯨꯛꯇꯪ ꯍꯥꯞꯄ ꯌꯦꯡꯕꯤꯌꯨ꯫ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯕ, ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯇꯪ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯁꯥ ꯊꯣꯡꯕꯗ ꯍꯩꯖꯥꯡ ꯃꯅꯥ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯍꯥꯞꯆꯤꯟꯕꯤꯌꯨ ꯁꯨꯒꯥꯏꯔꯒ ꯉꯧꯔꯤꯉꯩꯗ꯫ ꯑꯗꯨꯗꯒꯤ ꯃꯍꯤ ꯈꯔ ꯀꯪꯊꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯃꯆꯨ ꯐꯖꯅꯕ ꯃꯆꯨ ꯈꯔ ꯍꯥꯞꯄ ꯌꯥꯔꯦ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯨꯅꯨ, ꯆꯥꯡ ꯑꯃꯗ ꯁꯨꯝ ꯌꯦꯡꯉꯒ ꯃꯆꯨ ꯈꯔ ꯈꯤꯛꯆꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯈꯥꯕꯩꯅ ꯐꯖꯅ ꯑꯣꯠꯂꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯍꯤꯁꯦ ꯄꯨꯟꯅ ꯀꯪꯊꯔ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯣ꯫ ꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ, ꯉꯧꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯤꯠ ꯃꯁꯥꯂꯥ ꯈꯤꯇꯪ ꯆꯥꯏꯁꯤꯟꯕ ꯌꯥꯏ ꯍꯦꯟꯅ ꯃꯍꯥꯎꯒꯤꯗꯃꯛꯇ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯥ ꯃꯔꯣꯏꯁꯨ ꯍꯥꯏꯅꯕ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯁꯤ ꯈꯤꯇꯪ ꯁꯦꯠꯂꯒ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯉꯧꯔꯤꯕ ꯃꯇꯨꯡꯗꯨꯗ ꯈꯤꯛꯆꯟꯕꯤꯔꯣ꯫ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯁꯥ ꯁꯟ ꯊꯣꯡꯕꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯌꯥꯝ ꯂꯣꯏ ꯁꯤꯖꯤꯟꯅꯕꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯆꯜ ꯃꯌꯥꯝꯗꯣ ꯍꯥꯞꯄꯤꯔꯦ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯧꯕꯤꯌꯨ꯫ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯂꯩꯔꯒ ꯁꯨꯝ ꯊꯥꯡꯊꯕꯤꯕ ꯌꯥꯔꯅꯤ꯫ ꯁꯥ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯅꯝ ꯑꯃꯁꯨꯡ ꯃꯆꯨꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯉꯒ ꯁꯨꯝ ꯉꯧꯕꯤꯕ ꯌꯥꯒꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯧꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛꯀ ꯁꯔꯚ ꯇꯧꯖꯒꯦ꯫ ꯄ꯭ꯂꯦꯠꯇ ꯑꯩꯈꯣꯏꯅ ꯑꯉꯧꯕꯗꯣ ꯈꯥꯏꯗꯣꯛꯆꯔꯛꯀꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ, ꯃꯆꯨꯁꯤ ꯌꯦꯡꯕꯤꯌꯨ, ꯃꯥꯒꯤ ꯐꯖꯅ ꯃꯨꯜꯂꯕꯅꯤ꯫ ꯁꯥꯁꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯞꯈ꯭ꯔꯤꯕ ꯃꯆꯜ ꯃꯌꯥꯝꯗꯣ ꯐꯖꯅ ꯃꯅꯨꯡ ꯊꯤꯠꯅ ꯆꯪꯂꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯏꯁꯤꯡ ꯍꯩꯈꯤꯕ ꯂꯩꯇꯦ꯫ ꯁꯥꯗꯨꯗ ꯊꯣꯛꯂꯛꯄ ꯃꯍꯤ ꯑꯃꯁꯨꯡ ꯊꯥꯎꯒꯤ ꯃꯄꯥꯟꯅ ꯁꯥꯁꯦ ꯐꯖꯅ ꯃꯨꯟꯖꯕꯅꯤ꯫ ꯑꯗꯨꯗꯅꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯊꯣꯛꯂꯛꯀꯗꯣꯏꯁꯦ꯫ ꯌꯦꯡꯕꯤꯌꯨ, ꯁꯥꯁꯤꯒꯤ ꯀꯂꯔ ꯌꯦꯡꯕꯤꯌꯨ ꯑꯃꯁꯨꯡ ꯁꯥꯁꯤꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯨꯟꯕꯒꯤ ꯆꯥꯡ, ꯐꯤꯕꯝ ꯑꯁꯦ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯤ ꯎꯕꯗ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯅꯤꯡꯕ ꯐꯥꯎꯕꯤꯔꯝꯒꯅꯤ꯫ ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯊꯣꯡ ꯑꯁꯤꯗ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯊꯣꯡꯂꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯊꯣꯡꯕꯤꯔꯤꯕ ꯄꯨꯖꯥꯔꯤ ꯄ꯭ꯔꯦꯃꯥꯅꯟꯗ ꯂꯥꯏꯁ꯭ꯔꯝ ꯃꯁꯥꯁꯨ ꯊꯣꯡ ꯊꯥꯛꯄ ꯌꯥꯝ ꯄꯥꯝꯖꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯩꯕ, ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯁꯥ ꯁꯟ ꯊꯣꯡꯕꯗ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃꯅꯤ꯫
ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯉꯧꯕꯗꯣ ꯐꯖꯅ ꯈꯥꯏꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯆꯥꯛꯀ ꯆꯥꯕ ꯌꯥꯅꯕ ꯃꯍꯤ ꯈꯖꯤꯛꯇꯪ ꯍꯥꯞꯄꯒ, ꯆꯥꯡ ꯑꯃꯗ ꯌꯥꯝꯅ ꯍꯥꯞꯄꯤꯒꯅꯨ, ꯃꯍꯤꯁꯦ ꯈꯖꯤꯛꯇꯪ ꯍꯥꯞꯄꯒ ꯊꯨꯝ ꯈꯖꯤꯛꯇꯪ ꯍꯥꯞꯄꯤꯕ ꯌꯥꯏ ꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ, ꯑꯗꯨꯒ ꯐꯖꯅ ꯃꯨꯟꯅꯕ ꯐꯨꯠꯇꯣꯛꯄꯤꯌꯨ, ꯉꯧꯊꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯕꯤꯌꯨ꯫ ꯑꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀꯂꯦꯖꯥ ꯃꯦꯠꯄꯅꯤ꯫ ꯀꯂꯦꯖꯥꯗꯣ ꯑꯩꯈꯣꯏꯅ ꯇꯤꯜꯍꯧ, ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯒ, ꯆꯅꯝ, ꯁꯤꯡ ꯁꯨꯒꯥꯏꯔꯒ ꯍꯥꯞꯄꯒ ꯐꯖꯅ ꯃꯦꯠꯄ ꯀꯂꯦꯖꯥ ꯃꯦꯠꯄ ꯑꯃ ꯌꯥꯎꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯇꯦꯟꯁꯤꯟꯖꯔꯒꯦ꯫